ngasi ayuk angan bada Manipur da yuhar hakiba da miyoy taruk sire miyoy yangkai gi mathakta asokapan nangle yum kai kaya amangata thokle Laikhidraba miyoy tarukta lupa lak manga gi ex gratia pinana lauthokre mahi loisang sing ngasidagi tang 13 fawba suti lauthokre Amadi Manipur ki pibam yengsinna ba Union ki Home Minister of State Kiren Rijiju Imphal da thunglari Pau sandok ni pizari Ngasi nongalamdai pung mariga minute kuntra manga taba matamda Manipur da yuhar hakiba aduda hauzik fawbagi oina miyoy taruk sikhibagi report fangle miyoy kya asok apan nangbagi hospital da laikanakre malchang kaya amanga ta thokre hiramasda report ama ngasi Manipur da yuhar hakiba du ki epicenter ase Tamelong district ke none manak ki naga zengdani yuhar hakiba du Richter scale taruk 10.3 yoki hari Ngasigi yuar haba duda yumning khaibada laikhidraba singadudi pasoi kendra gi manung sinba taubung khok awang laikai digi kangujum ibotombi sahi humfumanga laibak na lerang taraga saba yumning khairak padigi nanbada mahaki loina bisu soktuna hospital da laikanaki laima khongda yumning khaibada mioi ahum seki laikhidraba singadudi Anita Dorji chahi nimfumanga mapuroba Vim Kumar Barsa Dorji chahi taranithoi apokpa Gopal Dorji makoi animak laima khong Prem Nagar dagini atopa mana Gita Devi Rimpal chahi kun apokpa Rupa Narayan P Molding laima khong dagini Hadiya Aku seberapa itu? Atopa mana jiri gi Lanting Khang Gram Panchayat ki manung chan laiba Sandranapur village gi ward number 3 da laiba Rupendro Kobamioi amagi laibak na lairang taraga saba yum amaning khairak padama ki machanupi sahi tara taret khaktangai ribi Bigya Motisu Nanduna Seki Amaromda luang sangbam makha laikai da laiba Moirang Them Sarat Kobamioi ama maki laibak na lairang taraga saba yum amaning khairak pada soktuna Raz Medicity da laikanarba matungda laikidre Ngasigi yuhar haba aduda sokdaba singi phibam Chief Minister Okrumi Bobina chatuna yengsinkhre ayuki pung 10 makhai taba matamda khudakki oiba cabinet mifam kauduna khanakre Chief Minister na pamwi singa phongdokhibada thokiba thodok asi yamna laibak thibani NGO amadi civil society organization sing amadi miyamna awana taraba singi mateng pangbiu Prime Minister amadi Home Minister gawari sanare darkar laiba tengbang pigani haibagi thajaba thamlakle khudakki oina awana taraba singda sarkar gi maiketi gi pangba yaba mateng pangani haiki Hujik koi mayam changna karehena makatana soklaptana ba na haina bai koi athuba emergency cabinet meeting ma phomna ma koi banari aduga makatana ate pau ate update toga kari tobi abage haju sarkar gi side gi koi thakko leituna in kai sokkiba motba adegi asokpa maroina hujik ki thudi soiba laiba clear soiba mayam se gamhai tawraga passe biba darkar leiba permit toba darkar leiba mayam pumna muksim se koi sarkar koi prajani na koina sarkar side ga namba thakko rescue tawna ba Amaromda Jenims ta soktuna leiriba miu sing Chief Minister Okrumi Bobina chatuna yengsinki khongchat aduda Minister amadi MLA kya su loinaki kudaki oina Chief Minister na asokpa singi phibam yengsinbaga loinana mating pangnana ba wafam phungdoki Jenims ki Director Devena Hospital asigi maiketigi awana taraba singda angamba thakta mating pangani haiki अखोगी न्यूरो सर्जरी डॉक्टर लेजे अरुगा सर्जन में आमसे कवेरगा कोई मागी केनोदा डिपार्टमेंट दा अजी अखोई रिफर तौना बखन होने जरी होजिक
ngasi yuhar habada leikidaba mioi tarukta lupa lak manga ex gracia pibaga loinana mahairoi singna asoi angam thoktana ba numit taret ni suti lauthokna na ba ngasi ayuk fam kiba state cabinet mifam na warep lokre chief minister okram ibobina chair loduna pangthokiba mifam asigi matangda sarkar gi wangang loi oiriba minister moirang them okendrona secretariat ta leiba mahaki office kada pangthokpa paugi mifam amada yuhar hakibagi matangda cabinet na kupna khanaraba matung soklaba singi layengnaba khudong saba piba khudakta rapid action force sem laga section thorang lokhatpa paramilitary force amasung state force singsu thodok thokpham da changsinba haukhre mari leinaba dc singda amang ata gi report piraknaba khangan khre report adugi matung ina cabinet mifam numidang wairam pangthoktuna amuk hana khanagani haiki special oina sarkar na lupa lakh manga gi senpam piba sohoraba mioi singbu sarkar na care toba makabi yengbiba yum amasung atai institution sing tekpa kaiba mayam de khoi district administration de khoi report ngairi penana darkar le regadi affected area ki manak tai khoi relief camp hangnaba thorang khoi paikhalani damage togiba sinamara moiraga maibel singi kudong chanaba atopa mafam amada shift taunaba temporary set sanaba thorang paikhali lon Manipur ngasi yuhar haduna misi mina yauna lanthum kaya amang ata thokiba thodok asi hakthengna yengsinnana bangasi nungtil union gi home minister of state Kiren Rijiju Imphal da thunglare Imphal airport ta minister na paumi singda laibak thiba thodok asida kendra gi maikai dagi thamoi sokna nungai taba phongdoi thodok asigi patangda chap chaba report ama lauraba matung center na lokhatpa yaba thabak lokhatkani haiki Just now the Principal Secretary Home briefed me that the damage could be more and the casualty is now 6 and there is some likely of more casualties if the reports from other areas also reach in. But now I'm going to meet the Chief Minister and get official briefing. The Prime Minister has sent me. Now we will have, after the assessment, our NDRF team, central forces and state government forces are working together. And once the assessment is done, then I will come back to you and we will first decide what necessary, immediate, urgent steps is to be taken that we will take. ngasi ayuk Richter scale da 3.9 yongna hakhiba yuhar aduna chauna amanga ta thokhauda basi laibak phabani aikhoi khudingmakna checksin leiduna lokhatpa yaba checksin thorang lokhatminasi haina deputy chief minister na appeal tawri babu parada leiba quarter pangthokpa paugi mifam amada gaikhangam na makha taraduna epicenter oikhiba Tamenglong nungba none na chingbada yum kai sarkar gi office ana layeng sangna chingba mafam sing amang ata thokre Senapati cycle yauna atai mafam kyadasu amang ata thokibagi report leire NDRF Central Paramilitary Force amadi State Force na ka hena sokpa mafam singda changsinduna asok apan nanglaba singi mateng pangli mahusagi oiba thodok asidagi aikhoi khudimangna pungning leitana asoi angam thoktana ba mikup na hum singna leminana ba appeal tawki report ponge Tauksem Khulenda 20 houses damage ko yum ahumna Tauksem Khunauda damage to mang ta ka thoe report ponge all concerned including akoi praja china ponamangna masing preparation se kha mukup na hum singna koi le se taka le gadra masing se pung hata magum manung sida marak thogal le ha we have to prepare for that ngasi yuhar habadagi mioi taruk sikhiba mioi humhugi mathakta asok apan nangkhiba amadi lanthum kaya maghan takhan khibagi thodok asida Manipur gi governor bi Samuganathan na nungaitaba phongdokre laikhidraba amadi asok apan nangkhraba singi imung manungi awabada saruk yaraduna awaba phongdokli MPP gi working committee gi member singnasu yuhar habada laikhidraba singi maphamda awaba phongdokre marakhan na tenba break amatang logzari
adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf shira fijin biu adung gi awaba punama koknabigi pambaini diabetic na naraba anabasing nasu sizinna bayaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi narjingai da saksal hobana hena fai India ki ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupomarol Loktak Industry, Industrial State, Takiel the contact of you. Human Resource Development Academy Gari Airport Road Admission Notice for Class 9 Date of Issue of Admission Bulletin along with the registration form 22nd December 2015. Last date for submission of registration form 9 January 2016. Date and the time of admission case 10 January 2016 Sunday 10 a.m. Date of announcement of admission case result 11 January 2016. Amukan na taram na ukcheri. Yuhar haba du da kong ba kaithel amadi Bisnupur kaithel da su akai atoi thoki hiramasigi matang da report ama aftershock Yuar haba aduna maram oiduna ahanba ima kaithel amadi ahum suba ima kaithel gi mafam khara ningkhaiba amadi crack chatkhre maduna maram oiduna police na section thorang lokatba oina kaithel faman khide amadi thangal kaithel gi lambi mi chalhan khidre minu thong su akaya toi khara yawbadagi police na mi chalhan khidre thangal kaithel amadi minu thong landuna mi chatpa thingbadagi miyamna lambi chathok chasinda traffic jam thoktuna awaba mayokna ki kai gya lam ta di amuk yaw phai ko ngawai de pi wang mi de ngasi yuar haba adugi matang da Manipur University ki Department of Arts Sciences ki Seismological and the Observatory tigi fangba pau gi matungina ngasi yuar hakiba adu laimai tigi kilometer kuntra mapal lu tharaga hakibani yuar hakraba matungda after shock oina tongan ba pumpham singda tara marirak yuar haki haina Seismological Head Observatory asigi scientist Manichandra Sanok Jamna ISTV News da phongdorakli hujibok se pung tare makhaya dai bokta sorakna number of after shock 14 tara mari gum thokre atu masang atani am so ba feller ko diyo yogdi atu hujibok ta tara mari kitak masa kharaga magadum lakini na dum thaje khoi gi ji Indian plate ka sonakan gi barmarum thangba site le irrigation plate ka plate ni sigi tainabam ni Indian plate sina ko irrigation plate makhada chana 45 degree gumba chana jung sum sangjen gi bani sina plate boundary or basina maram moraga earthquake pitbi gi waina khwaidigi jwara hagan ba mafam tarki manung da ko gi area ju waina challi bani aduna dum foktuna legina earthquake chiti sai plate boundary ju da taru ni inter notice madum sok torum mani aduga barmagi eastern side phanam chang na bodum kan torum gani koi gi record dum torum mayam se fil tong naram gani yam chong na dum tong naram gani am bangladesh gi paw lai hangak pa bangladesh se dum fil to wena ngasi gar quick to aduga assam da di am pajan to we am phone am la assam gi ngasi yuaraba duda diulaland da leiba mathol mari longba building ama chawna amangata thokre thodok aduda mi amata sokapan yaukide amaromda lamlong kaithel gi pillar kharasu yuaraba duda akaya toi thoke uripok torang mamekai da wall ningkhairak pada car ani amangata thokre mi di sokapan yahodre Amaromda lalabung khoirom lekai da su wall kintarak padagi tata safari ama amangata thoke Lamfiel da leiba BR tape ki wall ningkhai padagi thangnabada leiba quarter ama amangata thoke police department gi IGP Clay Khongsai gi residential quarter gi fencing amadi MLA Saltolian Amogi residential quarter su akaya toi thoke
Yumnam Lakai Lairembi Maning the Leba Yuma Maning Kairakpada, Yumnam Ramananda Koba Mui Amagi Yum Matakta, Tasilak Padagi, Amangata Tokpada Natana, Ramananda Masasu Sokre. Amaromda Yuarabaduda BSNL ge office ki saruk khara amangata thokre. Wangkai angom laikai dasu motum biramangol koba mioi amage yum gi mathakta leiba retaining wall ningkhairak padagi yum thang nabada leiba oinam mega gi yum da tasilak padagi maki machanupa oinam athoiba soktuna hospital da laikanaki yuar habagi awana taraba singidamakta mating pangnaba health services na refit response team district kudimakta hangdokre amaromda yuar haba sida soklaba sing Ras Medicity da lemna laingani haina Ras Medicity gi managing director Hawbizam Rajena laukthokre. Ngasi Yuhar Habadu da Tamenglong district ki oina mioi manga sokpanatana mi sibadi yaukidi hairi. Tamenglong gi SDO gi office na thokpa report amagi matung ina Khaupumda yum kun manga, Tamaida yum ama, Tamenglong headquarter da yum manga, Nungba da yum taramari, Tausem da yum kun humdoi amanga tathoki. None part 3 da leiba Pongailong village da leiba Rangbon Faumai gi leirang na taduna saba yung gi faklang ningkhaibada chahi kun yaudriba nupa macha mari sokhi. Makhoi gi manungda fibam luna sokpa ani yaubadagi None Primary Health Center da laikan narama matungda makhatana layeng nabagi damak Imphal da puki. Masigi mathakta None area da part 5 ta leiba yum amang atakaya thokpaga loinana part 4 da leiba Longmai Baptist Church su chekhaiki. Atopa yung kaya amasu chekhaiki haiba pau lady. Nungban kiba amangata asigi matangda khunja gongna kamaina wafam kaya phongdorakli. Amaromda ngasi nongalamdai akanba yuhar haba thokraba matungda miyamna amuk hanna akanba yuhar harakadra haibagi mipaiba leiba amadi miyamna tonga kaya sandorakli ba asigi matangda Manipur University gi Seismological Observatory gi sea scientist Sanauzam Mani Chandra Fongdorakpada earthquake achoba ama thokraba matungda amuk hanna akanba earthquake athuba matamda tholakadra natraga tholo oidra haibasi mangjauna na haibal lui adubu main earthquake asi nongalamdai da thokraba matungda nungthilgi pung ani fawgi manungda aftershock kunmanga lom thokiba asina masi mahusaga manaba earthquake ni haina logani ngasi thokriba aftershock sing asigi manungda magnitude manga dasmik ama yauba yauki ataidi atappa ahum ki changda leiba sogni miyamna amuk hanna thokani amasung thokloi haiba ngamdaba wafam asigi damak ka hena mipainingai oide hairi marakthana tenba break amagam lawzari Banasia Coaching Center, New Chakon, the best and the only trusted coaching center in Imphal. Admission open for 10th Foundation course, class 6 to 10, starts on 14th January. Our toppers of SSLC 2014 are: first position S. Sarlija Anoli, second position S. Linthoibi, third position Luhia Ngangom, 6th Nira Sinam, 21st Bameshwar N. Hurry, limited seats. Lengshin Birao, Sarma Opticals BT Road Imphal na special offer pijawaga loinana hodok chare lens khaptamak laigadaba scale scheme masi pambiba singna isagi mit kachana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak Lengshin Birao Sarma Opticals opposite Johnson School BT Road Imphal. Under the watchful eyes of top faculties, fulfill your dreams and make it to the reality. To be admitted to top-class colleges of India and world over with boarding and in-house coaching facilities from class 5 onwards. Come and join Excel. Contact us 0766 2010000, 073083025338. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MG Avenue Imphal. Amukana taram okchari ngasi ayuk angan bada hakiba yuhar aduna mioi kyagi punsi amadi Kayama aso apan nanghan kibagi mathakta yung kayamadi maljang kaya amanga tathok kibadu mateng pangna na bangasi numit yung bumatungda National Disaster Response Force ki mioi cham na saba company ahum Imphal da thunglakre
Indian Air Force ki akhanaba flight amada NDRF ki rescue team sing adu anirak thokna Imphal da purakhi. Ngasi yuhar habada amanga ta thokraba mahai tampham sangsingi phibam Education S ki Secretary H Dilip na yengsinkre. Educational institutions sing amanga ta thokhiba madi sarkar na cheksin thorang lokhatpa oina mahai loisang sing suti thadokpani hairi. Chahi humpurom suraba naurem thong khulem laikai dagi nongmai them ito kauba ahal ama ngarang numidang yumdagi thokibadagi mapham khangdana mangkhre nupa asi foot manga inchi nipan wangi kuchung ngawi masapai yumdagi thokiba matamda khongrau amuba ma setki jacket amuba ma litki kanagumbana mioi asibu thengnabirabadi manak nakpa police station natraga phone number 82579746 ngapigani 78 ta pau pibiu Amaromda chahi tara mari khaktang ngai riba oinam mayai lekai dagi yumnam Priya Lakshmi Kaubi nupi macha amasu tha asigi tang ahungi numidang wairam Carmel Jyoti Children Home luang samam dagi chen khibadagi mapham khangdana mangkhre nupi macha se foot manga rom wangi kulai kuchuni hangama palgi fanek setki amuba machugi jacket litki kanagumbana miu esibu thengnabirabadi manak nakpa police station children home child welfare committee natraga child line da pau pibiu hairi maruiba pau amuka na pizari ngasi ayu angan bada Manipur da yuhar hakhiba du da mioi taruk sire mioi yangkhai gi mathakta asok apan nangle yung kay kaya amanga ta thokle lai khidraba mioi tarukta lupa lakh manga gi ex gracia pinana ba law thokre mahai loisang sing ngasidagi tang taramathoi fawba suti law thokre amadi Manipur gi fibam yengsinna ba Union gi Home Minister of State Kiren Rijiju Imphal da thunglare Mideng tabir ba punamapu amukan na kurumjari